Sedasida irang leirabasu chakwa thorangi khongjil tapthaba yade haiba lenga ki firebadu utladuna lupa crore tarahumdoi changna awang sekmai amasung Kanglatongbi da sakiba ima Keithel ani Chief Minister and Biren sangaduna miyamda kusuna krai Sekmai Police Station ki quarter sanaba urep uyung tamkrai Sedasida ngasi fawba loishindana leiriba irang loishinaba center lenga ka khusamnaduna hotnari haina Chief Minister na phongdokhi Planning Department amadi Manipur Police Housing Corporation Limited na sanduna awang sekmai gi kauzeng lei madalaiba KSA ground da pangthokiba thoram amada Chief Minister na ima Keithel ani sanga kibaga loinana Sekmai Police ki quarter sanabagi urep uyung tamkhibani Thoramadu da Chief Minister na lamdam asada thokliba irang maragasida mipum khudimak awaba mayok naribani irang asi lakshinduna waroshin purakna baset lengakna center lengaka khusamnaduna honaba yaba honari adubu awaba maragasida miyamna chadaba yadaba madi hingdaba yadabana ima Keithel sing ningthina famhanduna simitlon fagat hannabagi pandamda ima Keithel ani asi nongna saduna miyamda khudol tawbani haiki Chief Minister na makha taraduna lamdam asida khundaminari ba furup singi marakta lenga asina khena ba mata thamdana chawkha thorangi thabak kaya paikhatuna lakli Amaromda lamdam asida thokhaningdaba thaudo kaya thokliba asi maruaina mapalamdagi naronda changlakadaba mitop miyancha kaya thingnaba border fencing ningthina kharamdaba ato state singdagi changlakliba miyoi singbu ningthina khandoktuna thamlamdaba kaya asinasu lamdam asida irang thorakpagi achoba macha kama oheli haiba wafamsu Chief Minister na nauhauna na ningsingki Ngasi sanggakraba ima Keithel anigi manungda awang sekmai gi ima Keithel asina lupa crore nipan aduga Kanglatongbi ima Keithel asina lupa crore manga changna Planning Department amadi Manipur Police Housing Corporation Limited na sakhibani hairi Thauramadu da Power Minister Thongam Biswajit Skills and Labor Minister Haikam Dingo Works Minister Govindas Kothozam PHED Minister Leksangthem Susendro Water Resources Minister Awang Nyumai Moirang ACG MLA Thongam Santi Lamlai ACG MLA KH Ibomcha Langthabal ACG MLA Karam Shyam Susarkyaki free the people, anaba free the lying anba, silliba mayam se, karma mamangi sarkar kari like rake. Masukuma sarkar se kalandra, but Masukuma sarkar se yokut kadra de koi kana yokut kani. Ngashi, nupi sing power people, makhada koi stage the head go to hills, go to village or putting koi, nupi Keithel, ima Keithel, kun mitare char, Manipur Pumba, Matamama the Ukrul the Tabamata, Womatam the Sing the Tabam, the Sahitara Sangame, Manga Sangame, but a Ukruli market or Tatarang Matunda, Manung the Roshal peak here. Nashiki Sangari say, I go Irang Marta Tabuk Nepte, Prazamayam, Kanabuzhone, Prazamayam, Awatapa, Mankanabuζhone, security mayam, it deployed on Nabuzhone, Yanabusing, Mapandaki Lapasing, Kandonabuzhone, Hona, I go Lady Praza Singi, the Mutta, I go Tabuk Lepte.